Kumja lising amaga chanipan Manifudara Marigi Jungi Kunga Humdoida France ki Paris ta Ihan Hana Malemgi Oina Miam na Thoidok Hendok na Kangnaraba Olympic Games Hogdok Kibagi Ningsing Palanga Mari Lena Nangasi Manipur dasu Manipur Hockey na Sinduna Kuman Lampak Hockey Stadium da Olympic Day Thouram Pangthok-Khre Ngasigi Thouram Aduda Sarukya Kiba MLA Govindas Konthau Jamna Olympic Day Thouram ga Mari Lena Hai Ngasi Malem Sinba Thungna Olympic Day gi Ningsing Thouram Pangthok Pagum Lamdam Asidasu Maru Oina Manipur Hockey na Sinduna Pangthok Liba Asi Taseng na Thagat Ningai Oi Loina na hockey masana asida Manipur digi ngasi fauba Olympian taret puthok-tuna khwaidigi masing yamna Olympian puthok-tuna lamdam asina malem gi thakta achouba thokdang yaduna lakli magna makha taraduna India gi chawra state singdegi pikraba state Manipur na masak naiba sanaroi kaya puthok-tuna lamdam asibu malem sinba thungna masak taktuna lakli Sport ki infrastructure matik chana leitrabasu lamdam asidagi international thakta sanaroi kaya ama puthokpa ngamliba asi aikhoi gi sanaroi singda masada poklakpadagi top matik mayai chenba gun kaya lamdam asida pinabiram banani phongdoki